ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯣꯏꯁꯅꯨ ꯑꯍꯟ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ income stream ꯍꯦꯟꯒꯠꯍꯟꯅꯤꯡꯕ ꯑꯗꯒꯤꯗꯤ online businessꯇ ꯈꯣꯡꯗꯥꯅꯤꯡꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ e-commerce ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ service business ꯍꯥꯏꯔꯤꯕ coaching business ꯍꯥꯏꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯒꯤ online ꯗꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯥꯒꯤ ꯀꯣꯛꯇ ꯆꯪꯉꯛꯑ ꯃꯇꯝꯗ YouTube ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯌꯦꯡꯉꯛꯄ Instagram content ꯀꯌꯥ ꯑꯃ consume ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ blogs ꯀꯌꯥ ꯑꯃ ꯄꯥꯔꯛꯄꯗ ꯏꯁꯥꯗ ꯁꯤꯒꯨꯝꯕ knowledge ꯀꯌꯥ ꯑꯃ ꯂꯥꯛꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗ ꯏꯁꯥꯗ ꯑꯅꯧꯕ idea ꯀꯌꯥ ꯑꯃ ꯄꯣꯛꯊꯣꯔꯛꯑꯦ ꯍꯥꯏꯕ ꯃꯌꯥꯝꯗ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯏꯁꯥꯅ ꯁꯤꯁꯦ 4 mistakes ꯏꯁꯥꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤꯀꯣ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗꯩ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯏꯁꯥꯅ ꯍꯧꯒꯦ ꯈꯟ ꯇꯥꯔꯁꯨ ꯏꯁꯥꯅ coaching kya am yaubu tarju isana knowledge kya am phangba tarju tamjanba tarju isana si tawba yai khangba tarju tawba ngamdri mayam sing ke gino sigi 4 mistakes se si yaringe avoid tawbiyo ke gino nam da ai life experience ai business ke experience da ai ngona tholpa mayam sing do ngasi 4 points mayam da share tawjam ge duna sigi point amamam se skip amta tawbiyo no habdi first point je yengagal second point yengdrasu ai third point yengdrasu ai haibali te last point yengdrasu ai de last point je katani yening je third point je yengdrasu ai haiba pot se si ke no si tawbiyo no si ke no si hobudi loi fa in step by step mayam da sigi mistakes se tawdana ba haibadi isana isagi income stream semba matamda isagi business build torpa matamda mai partna ba dagi lambel sangjang lakpa matamda isada hena numayak na poto ai mayam da ngasi hobudi loi bo 4 steps se thamjaram ge habdi sigi mistakes se at any cost avoid tawbiro yar sigi mistakes se tawdana ba tawramba ta ju sigi change lakna ba tawramba ta ju sigi transformation lakna ba isana hona biro yar sigi pot se aduga marak thana business da khongda raba adagidi isana isagi arrange to bangama adagidi isana habidi lambel semage hena wakhanda di khanba horaba adubu tasengna guidance watpa adagidi lonely language barrier labor adagidi e-commerce line change haita ju manufacturer ga wari shani kamai shani khangdaba adagi kai dagi manufacture right manufacture fangani kamai na product se koi setup torkani product packaging na chingba kamai na setup torkani di pricing na chingba kamai setup torkani du ko koina online da kamai na marketing gi through da kamai na koi business se grow to holaka da kamai na business se build torkadagi haibna chingba mayam singa tawdi tawning isada doubt labor tardi isana adubu guidance ama yaw tardi isada ngamni sigi mafam changjan matamda ingonda sigi business perform tawbu ngamni dagi sell tawbu ngamni dagi business build tawbu ngamni shani sa thajaba labor adagi shani sa bu grow tawning boy tardi mayam da ai gi university ki link makhada hapcharamge sigi link se changbiro si changa matungde isana wakhan munna khalaga form je men biro aduga si je men bigra matungde ai gi team dagi call lakani aduga isana si je pami ba isana problem thoiba business build tom da isana online business sangam da kari karmam fam no isana palli je haibna chingo mem sing discuss to biro discuss to matungda isana pami ba guidance si da fangadra fangoidra haibna chingo mem sing do isana stage da tana minera matungda isana kai gumba yes sigi mafam je gi right place ne high tardi isana team da kaino to yare se wari sha yare and then aikoina jo somje fit oire ko university chang bagini high ko itardi you welcome to our university duga si limited sydney november gi last week tagi ko ki first batch anoba batch hojaga duni ko gi ko sigi university anoba university gi gi oina aduna se wakhan munna khalaga matam mangan bi daba songi ju matam mangan jaro ko gi ju matam mangan bi daba isana wakhan munna khalaga form fill up to bi aduga matam mangan aba time pass tong no ko itardi form fill up to bi limited sydney sigi pot ko okay so 4 mistakes kari no 4 mistakes have to go through dominance. Number 1 da waiting for the perfect timing. Waiting for perfect timing have that si why dagi show be pot ne habadi ai hojik aingona paisa yam leite ai lak tranga leira kanda crore ma leira kanda ai gi business se aina hojik photo ko matam da structure am sem do ko matam da lak tranga de hawdo di chap chani adagi di crore am de hawdo di chap chani haibna chik ma mayam sing sigi coction limit thaman dar di nang khwai gi lan ma pot am da leira mani aina har ka duisi kai gi no hai matam da lishing tra bu tan bangam driba lishing ma bu fajana tan bangam driba lishing an khai bu fajana tan bangam driba na crore kai de gi nang hojik port ka duino 15 lakhs kai de gi nang hojik port ka duino aduna sigi mistakes da ne ma khoi gi lam tam da ngai gi wakhan yes wakhan chaw vibe se for poni have the wakhan chaw and tabak to ge smai to ge he crore da sanar ke lakhs sanar ke have pot for poni ai ju mi pon loi sigi thinking je lai ge dang ne adu bu how do positive start small have the ne quite the important be pot se have the journey how do khraga tab tab how do ga learn to pot se shi na quite the best ne ni ngasi mayam da ha ka do je na ngasi business ho bungam dri mayam sing sing sai ai ha ju je paisa fana lai be tar su
ꯍꯦꯛꯇ ꯖꯣꯕ ꯊꯥꯗꯒꯗꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯌꯦꯡ ꯐꯦꯜ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯊꯥꯗꯔꯒ ꯍꯌꯦꯡ ꯑꯗꯨꯅ ꯂꯨꯞꯈꯤ ꯇꯥꯔꯗꯤ ꯅꯉꯣꯟꯗ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯅꯪ ꯑꯗꯨꯒꯤ ꯍꯪꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯗꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯒꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯦꯟꯖꯥꯏꯇꯤ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯄꯤꯛꯅ ꯍꯧꯕ ꯑꯗꯨꯒ ꯖꯔꯅꯤꯗ ꯂꯔꯟ ꯇꯧꯔ ꯆꯠꯄ ꯇꯞꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯄꯩꯁꯥ ꯐꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯁꯨ ꯂꯩꯇ ꯇꯥꯔꯁꯨ ꯏꯁꯥꯅ ꯍꯧꯖꯤꯛꯁꯤꯗꯒꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯦꯁꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯂꯝꯕꯦꯜ ꯉꯥꯛꯇꯅꯤ ꯇꯤꯝ ꯊꯤꯒꯦꯔꯥ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯒꯦꯔꯥ ꯏꯁꯥ ꯏꯊꯟꯗ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯀꯥꯏꯗꯒꯤ ꯍꯧꯗꯣꯛꯄ ꯌꯥꯕꯒꯦ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯀꯔꯣꯔ ꯑꯃ ꯂꯩꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯤ ꯃꯐꯝꯁꯦ ꯍꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕ ꯊꯕꯛꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯕ ꯏꯁꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯋꯔꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯀꯗꯕꯅꯤ ꯑꯗꯒꯤꯗꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯏ ꯀꯣꯃꯔꯁ ꯑꯣꯏꯁꯅꯨ ꯑꯦꯅꯤꯊꯤꯡ ꯑꯣꯏꯁꯨ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯀꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯈꯪꯉꯛꯑ ꯃꯇꯨꯡꯗ ꯗꯦꯟ ꯑꯞꯒ꯭ꯔꯦꯗꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤꯗꯒꯤꯅ ꯁꯤꯕꯨ ꯄꯨꯁꯤ ꯁꯤꯗꯒꯤꯅ ꯁꯤꯕꯨ ꯆꯠꯈꯠꯁꯤ ꯍꯥꯏꯕꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯏꯗꯣꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯍꯥꯏꯕꯗꯤ ꯇꯟꯇꯦ ꯃꯥꯟꯗꯦ ꯇꯧꯕ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯔ ꯂꯩꯕ ꯑꯩꯒꯤ ꯁꯤ ꯂꯩꯇꯕꯩꯅꯤ ꯑꯩ ꯂꯥꯛ 30 ꯂꯩꯇꯕꯩꯅꯤ 10 ꯂꯩꯇꯕꯩꯅꯤ ꯀꯔꯣꯔ ꯂꯩꯇꯕꯩꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ 50,000 ꯍꯧꯗꯣꯛꯑꯒ ꯍꯧꯖꯤꯛ ꯂꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯛꯄ ꯀꯌꯥ ꯑꯃꯅꯤ 10,000 ꯍꯧꯗꯣꯔꯛꯑꯣ ꯑꯩ ꯏꯁꯥꯃꯛꯁꯨ 10,000 ꯍꯧꯗꯣꯔꯛꯏ ꯑꯗꯒꯤꯗꯤ ꯂꯥꯛ ꯑꯃꯗꯤ ꯍꯧꯗꯣꯔꯛꯑꯒ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯛꯄ ꯀꯌꯥ ꯑꯃꯅꯦ ꯄꯥꯔꯠꯅꯔ ꯃꯤꯛꯁ ꯇꯧꯔꯒ ꯄꯥꯔꯠꯅꯔꯁꯤꯞ ꯄꯨꯜꯂꯒ ꯁꯦꯝꯃꯤꯟꯅꯔꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯕꯤꯜ ꯇꯧꯔꯛꯄ ꯌꯥꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯄꯣꯠꯇꯤ ꯏꯁꯥꯅ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯏꯁꯥꯗ ꯑꯗꯨꯒꯤ ꯋꯤꯜ ꯄꯋꯥꯔꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯉꯥꯏꯕꯁꯦ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯨꯗꯦ ꯏꯁ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯍꯧꯖꯤꯛꯁꯦ ꯔꯥꯏꯠ ꯇꯥꯏꯝ ꯅꯥꯎ ꯏꯁ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯍꯧꯖꯤꯛꯇꯒꯤ ꯍꯧꯗꯣꯛꯀꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯑꯦꯅꯤꯊꯤꯡ ꯄ꯭ꯔꯗꯛ 5ꯗ ꯑꯣꯏꯇꯥꯔꯁꯨ ꯄ꯭ꯔꯗꯛ ꯑꯃꯗ ꯑꯣꯏꯇꯥꯔꯁꯨ ꯑꯩꯁꯦ ꯄ꯭ꯔꯗꯛꯇ ꯑꯣꯏꯁꯨ ꯐꯣꯀꯁ ꯇꯧꯔꯒ ꯀꯃꯥꯏꯅ ꯍꯧꯗꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯔꯥꯏꯠ ꯇꯥꯏꯃꯤꯡ ꯉꯥꯏꯔ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯅꯪ ꯑꯗꯨꯝ ꯃꯇꯝ ꯍꯧꯈꯤꯅꯤ ꯃꯇꯝꯗ ꯍꯌꯦꯡ ꯅꯨꯡꯁꯜꯂꯛꯄ ꯀꯩꯝ ꯈꯪꯍꯧꯔꯣꯏ ꯆꯍꯤꯗꯤ ꯖꯛ ꯄꯥꯏꯒꯅꯤ ꯂꯥꯁꯇ ꯅꯪ ꯅꯁꯥꯅꯊꯟꯇ ꯔꯤꯒ꯭ꯔꯦꯠ ꯑꯣꯏꯔ ꯂꯩꯍꯧꯒꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯁꯦꯀꯦꯟ ꯊꯤꯡꯗ ꯅꯣꯠ ꯆꯦꯂꯦꯟꯖꯤꯡ ꯌꯣꯔ ꯁꯦꯜꯐ ꯁꯤꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯇꯦꯛꯁꯦ ꯍꯥꯏꯔꯛꯀꯦ ꯌꯦꯁ ꯉꯁꯤ ꯕ꯭ꯔꯣ ꯗꯦꯅꯤꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩ ꯉꯁꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏ ꯑꯩꯁꯨ ꯉꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯑꯩꯁꯨ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯗꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯂꯥꯏꯟꯗ ꯆꯪꯅꯤꯡꯉꯦ ꯑꯗꯒꯤꯗꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯕꯤꯜ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤꯗꯤ ꯃꯤꯅꯤꯠ 5-10ꯁꯤꯗꯤ ꯄꯨꯔꯥ ꯏꯁꯦ ꯄꯨꯔꯥ ꯁꯥꯒꯠꯂꯒ ꯍꯣꯠ ꯍꯦꯠꯇꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯑꯦꯅꯤ ꯍꯥꯎꯁꯤ ꯆꯪꯒꯗꯕ ꯁꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯈꯥꯏꯔꯒꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯔꯒ ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯏꯁꯥꯗ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯨꯕꯨ ꯅꯦꯛꯁ 5 ꯃꯤꯅꯤꯠꯁꯇ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯅꯤ ꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯋꯥꯏꯐꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯪꯀꯜꯅ ꯑꯩꯒꯤ ꯑꯟꯇꯤꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯄꯤꯖꯔꯤ ꯌꯨꯝꯗ ꯑꯗꯒꯤ ꯑꯩ ꯇꯨꯝꯐꯝ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯔꯒ ꯐꯣꯟ ꯃꯦꯠꯂꯒ ꯔꯤꯜꯁꯇ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯔꯤ ꯁꯤꯒꯤ ꯃꯤꯅꯤꯠ 5 ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯑꯃꯨꯛ ꯑꯩ ꯍꯌꯦꯡꯗꯤ ꯇꯧꯔꯒꯦꯗ ꯍꯪꯆꯤꯠꯇꯤ ꯇꯧꯔꯒꯦꯗ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯗꯤ ꯀꯩꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯦ ꯅꯁꯥꯅ ꯅꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯋꯤꯜ ꯄꯋꯥꯔꯁꯦ ꯅꯤꯗꯁꯦ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯉꯩ ꯅꯪ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯩ ꯉꯁꯤ ꯄꯩꯁꯥ ꯐꯅ ꯂꯩꯁꯅꯨ ꯄꯩꯁꯥ ꯐꯅ ꯂꯩꯇꯁꯅꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯦꯛꯁ ꯃꯤꯅꯤꯠꯇꯗꯤ ꯒꯦꯝ ꯁꯥꯟꯅꯔ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯁꯇꯦꯛꯁꯤꯗꯤ ꯀꯩꯅꯣ ꯏꯁꯥꯅ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯅ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯈꯟꯖꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯡꯈꯠꯇꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ EMI ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯑꯩꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯂꯥꯛꯏꯕ ꯆꯍꯤ 5ꯁꯤꯗ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯆꯥꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃ ꯅꯁꯥ ꯅꯁꯥꯗ ꯑꯦꯕ꯭ꯔꯤꯗꯦ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯏꯃꯨꯡꯗ ꯐꯝꯕ ꯉꯥꯛꯇꯪ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯆꯪꯉꯛꯑꯒ ꯐꯃꯨꯡꯗ ꯉꯥꯊꯈ꯭ꯔꯀꯥꯟꯗ ꯑꯩ ꯄꯣꯊꯥꯔꯒꯦꯗ ꯍꯌꯦꯡ ꯇꯧꯔꯒꯦꯗ ꯍꯪꯆꯤꯠ ꯇꯧꯔꯒꯦꯗ ꯃꯁꯦꯝ ꯊꯥꯏꯅ ꯑꯉꯥꯡꯅ ꯍꯣꯝꯋꯔꯛ ꯇꯧꯕ ꯌꯩꯊꯣꯛꯄ ꯇꯥꯏꯞ ꯇꯧ ꯂꯩꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯑꯗꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯅꯁꯥꯅ ꯅꯁꯥ ꯅꯤꯡꯁꯤꯡꯒꯗꯕꯁꯦ ꯆꯦꯂꯦꯟꯖ ꯌꯣꯔ ꯁꯦꯜꯐ ꯑꯦꯕ꯭ꯔꯤꯗꯦ ꯆꯦꯂꯦꯟꯖꯇꯣ ꯅꯪꯅ ꯍꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯄꯩꯁꯥ ꯈꯛꯇꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯅꯁꯥ ꯅꯁꯥꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯕꯩꯅꯦꯕ ꯅꯁꯥꯅ ꯅꯁꯥ ꯆꯦꯂꯦꯟꯖ ꯇꯧꯗ ꯑꯩ ꯍꯧꯗꯕ ꯌꯥꯗꯦ ꯑꯩ ꯆꯪꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩ ꯇꯝꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯅꯁꯥꯗ ꯆꯦꯂꯦꯟꯖ ꯄꯤꯖꯧꯕ ꯆꯦꯂꯦꯟꯖ ꯄꯤꯔꯀꯥꯟꯗꯗꯤ ꯑꯩ ꯏꯁꯥꯅ ꯆꯦꯂꯦꯟꯖ ꯄꯤꯔꯀꯥꯟꯗ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠ 6 ꯃꯟꯊꯁꯇꯅꯤ 6 ꯃꯟꯊꯁꯇ 1 ꯌꯔꯗ ꯑꯩ ꯁꯨꯃꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯂꯥꯛꯇꯕ ꯌꯥꯗꯦ ꯁꯤ ꯂꯩꯇꯕ ꯌꯥꯗꯦ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯀꯥꯟꯗ ꯐꯪꯒꯅꯤ ꯑꯗꯨꯅ ꯆꯦꯂꯦꯟꯖ ꯌꯣꯔ ꯁꯦꯜꯐ ꯁꯤꯒꯤ ꯃꯤꯁꯇꯦꯛꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯗꯅꯦ ꯃꯤ ꯂꯣꯏ ꯁꯣꯊꯣꯛꯍꯧꯗꯣꯏꯁꯦ 90% 99% ꯁꯣꯊꯣꯛꯍꯧꯔꯤꯁꯦ ꯁꯤꯒꯤ ꯃꯐꯝꯗꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯅꯝꯕꯔ 2ꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯅꯥꯟꯊꯣꯛꯄꯤꯔꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯤꯔꯣ ꯊꯔꯗ ꯊꯤꯡꯗ ꯐꯣꯀꯁꯤꯡ ꯑꯣꯟ ꯁꯣꯔꯠ ꯇꯔꯝ ꯃꯅꯤ ꯍꯥꯏꯕꯗꯤ ꯈꯨꯗꯛꯀꯤ ꯄꯩꯁꯥꯗ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪꯒꯤ ꯃꯤꯅ ꯄꯩꯁꯥ ꯇꯥꯟꯅꯔꯤ ꯀꯃꯥꯏꯅ ꯇꯥꯟꯅꯩꯅꯣ ꯃꯥꯅ ꯂꯥꯛ ꯇꯥꯜꯂꯤꯁꯦ ꯀꯃꯥꯏꯅ ꯃꯥ 50,000 ꯇꯥꯜꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯉꯥꯛꯇꯪ ꯀꯩꯗꯧꯔꯒ ꯇꯥꯜꯂꯤꯅꯣ ꯑꯗꯩ ꯃꯤ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯧꯖꯤꯛ ꯄꯤꯔꯥꯃꯤꯠ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯁꯜꯂꯒ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯌꯥꯝ ꯊꯣꯛꯆꯜꯂꯒ ꯁꯤꯁꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯅꯤ ꯀꯃꯥꯏꯅ ꯉꯥꯛꯇꯪꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯅꯤ ꯉꯥꯛꯇꯪꯒꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯛ 3 ꯊꯥ ꯑꯃꯗ ꯐꯔꯦꯕ ꯅꯪ ꯍꯧꯖꯤꯛ 7 lakhs ꯇꯥꯜꯂꯦꯕ ꯕꯠ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯃꯌꯥꯝꯗ ꯅꯪ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯅꯣ ꯂꯥꯛ 3 ꯅꯪꯒꯤ ꯏꯅꯐ ꯑꯣꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯛ 10 ꯅꯪꯒꯤ ꯏꯅꯐ ꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯕꯠ ꯁꯦꯝꯒꯗꯕ ꯐ꯭ꯌꯨꯆꯔꯗ ꯇꯥꯟꯒꯗꯕ ꯄꯩꯁꯥ ꯀꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ
ꯍꯧꯖꯤꯛꯀꯤ ꯁꯣꯔꯠ ꯇꯔꯝꯒꯤ ꯍꯧꯖꯤꯛꯁꯨ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯥꯛꯇꯪꯒꯤ ꯈꯜꯂꯒ ꯇꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯦꯛꯁꯟꯁꯦ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯇꯣꯉꯥꯟꯕ ꯋꯦ ꯑꯃꯗ ꯆꯠꯂꯛꯑꯦ ꯅꯪꯅ ꯇꯧꯗꯣꯔꯤ ꯕꯤꯖꯤꯅꯦꯁꯁꯦ ꯉꯥꯛꯇꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯈꯜꯂꯛꯀꯅꯤꯕ ꯉꯥꯛꯇꯪꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯜꯍꯧꯗꯕ ꯌꯥꯗꯦꯕ ꯋꯥꯈꯜꯗ ꯈꯜꯂꯛꯀꯅꯤꯕ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯟꯕ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯣꯠ ꯄꯨꯔꯛꯄ ꯄꯥꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯦꯛꯁꯟꯁꯤ ꯑꯗꯨꯝ ꯇꯣꯉꯥꯜꯂꯛꯀꯅꯤꯕ ꯁꯤꯗꯅꯦꯕ ꯈꯦꯠꯅꯕ ꯂꯥꯛꯇꯣꯏ ꯑꯁꯦꯡꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯃꯥꯏꯟꯁꯦꯠ ꯍꯥꯏꯁꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯈꯟꯗꯕ ꯍꯧꯖꯤꯛꯀꯤꯁꯨ ꯈꯟꯒꯗꯕꯅꯤ ꯄ꯭ꯔꯦꯖꯦꯟꯇꯁꯨ ꯕꯠ ꯐ꯭ꯌꯨꯆꯔꯗ ꯑꯩꯒꯤ ꯀꯩ ꯑꯣꯏꯒꯗꯒꯦ ꯂꯥꯛꯏꯕ 3 yearsꯇ 4 yearsꯇ 5 yearsꯇ ꯑꯩ ꯀꯥꯏꯗꯩꯅ ꯀꯥꯏꯐꯥꯎ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ ꯉꯥꯛꯇꯪꯒꯤ ꯁꯣꯔꯠ ꯇꯔꯝ ꯃꯅꯤꯗ ꯐꯣꯀꯁ ꯇꯧ ꯇꯥꯔꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯅꯤ ꯌꯥꯎꯔꯣꯏꯗꯕ ꯃꯐꯝꯗ ꯌꯥꯎꯔꯅꯤ ꯆꯪꯉꯣꯏꯗꯕ ꯃꯐꯝꯗ ꯆꯪꯉꯅꯤ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯊꯣꯛꯂꯛꯑꯅꯤ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯀꯥꯟꯗ ꯇꯣꯛꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯒꯤꯞ ꯑꯞ ꯇꯧꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯅꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯦꯅꯤꯊꯤꯡ ꯏ ꯀꯣꯃꯔꯁ ꯑꯣꯏꯁꯅꯨ ꯔꯤꯇꯦꯜ ꯁꯣꯞ ꯑꯣꯏꯁꯅꯨ ꯋꯥꯠ ꯑꯦꯚꯔ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯀꯗꯧꯔꯤꯕ 3-4 years 5 yearsꯇ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯒ꯭ꯔꯣꯠꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯗꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯣꯔꯠ ꯇꯔꯝ ꯃꯅꯤꯗ ꯐꯣꯀꯁ ꯇꯧꯕꯤꯒꯅꯣ ꯂꯣꯡ ꯇꯔꯝ ꯃꯅꯤꯗ ꯐꯣꯀꯁ ꯇꯧ ꯑꯗꯨꯗꯨꯅ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯅꯪꯉꯣꯟꯗ ꯏꯆꯥ ꯏꯁꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯗ एवरीथिंग लोइमꯛꯇ हेल्प तौरकनीबा सी खंजनबी अदुना अखोइगी लमदमददी याम तंदे मांदे तौब याम तनबा हाबिदि सुदना थबक पैसा तानबसे याम पामेबा हाबि सुनिंगदबा पैसादि याम तानिंगबा अदुबु ngaktangi short term money ta लोरे खल लोरे ngaktangi phanga लोरे नुंगाइ थो लोरे हाबो खंजे खनबा मियोय क्यामने हेले अदुना सिगी मफमदा लेयिङै चौखटपा ngमोइ अदुगा long term money da focus तौरकान इसाना हाबिदि नंग होजिबा पैसा पाइरमदबे नंग होजिबा नंग लाइनसे फंगदबे अदुबु 3-4 years ta नंग लाकदोरि पोसे नंग उबा ngमतारदि नंग already नंग wealthy ओइर already नंग rich mindset ta laab nang position di nang different oirabane action nang dorkado point loi tongana aduna sigi mistake se tawbigano so that's number 3 last but not the least number 4 da drowning in fear habidi akibada su taw leibse si khwai di fato ko ne habidi kainomni tawgi khanba basung ki de ai bisha mangi tardi adagi di ai ijat loi gi tardi nang hoji kaino nang hoji pesa kam pai no nang hoji ai nang hoji ijat kam laiba mi hoji ha ka doji nang hoji hodo poi saruk ni nang hoji nang gi hodo poi nang hoji adu yam chakhalam tardi nang the fear je leira maru nang hoji tawba ngam dribe nang the fear je leina adu tari fear ha ba poche kaino fear na koi control to honda fear lai gadam ne ba koi sigi poche na koi de control to honda tardi business am ta koi tawba ngam risk am ta lawba ngam chakat pam ta ngam adum le hoda maning adum hantar le hodam ne nang gi hoji nang hoji lak manga lai ha se लाख मंगा जे हुजिक नन कीरगा थांदोक्तबिदा लाख मंगा जिना हें न आई तोगे द सिगी बिजनेस से तौब तली सिद रिस्क तौब तली सु पथा लाइता सिगी लाख मंगा से लोइसलक पसरु खतनी बोर का दुइसे बस सिगी लाख मंगा जे नन कितंग क रिस्क तौरगा नन कितंग क रिसर्च तौरो अदि मतम कितंग लौरो मतम याम लौदिन तब मतम कितंग क लौरो अदु डिसीजन मेकिंग प्रोसेस याम दरका ताइ डिसीजन लौब ngam बस डिसीजन लौब ngam तना चौकट पंगम मोय डिसीजन जे राइट प्लेस द राइट टाइम द लौब तमो तौरका कितंग फेल होइनी कितंग मांगनी कितंग वागनी अदुगी पोतु नंगोन हे मंगा दुना हे नंगोन प्रोड्यूस तौरको द पोट मैम दुदी तरा ओलप ट्रांग ओलप करोड़ ओलप पोतुदी नसाना हुजिते होना नसागी स्टेप तुगी मतुंग लोइ डिपेंड तौरकनी बदु नंगना फियर त सुम हाइबदी fear je no sum control to leta ki talle fail oi de mangi tar de khal tar de nangi hozik lei position lo shalakani asol ma do shalakani to bu sunga mo sida ne be sori mem sing je fears pakhatlaga sum leibse kai dor gi mangi tar di adagi sumaina fail oi gi tar de aki be sijina ke enta por oi be no aduna kitang ka fear lei u do tar juna sana kitang ka thulaga sana kitang ka thingna gi hai be wakhan lon da khalla kan da chang tar di nangi business ta hai be di nang hoji gi ngwan nothing to lose nang hoji changjala ko matam nang hoji phamung adugi potu ngasala thamba nang ngaksala thamba pisa kha lei potu nang tujala thamba hai pose heng chat khidui पर अदु पोतु नन हौजिक एक्शन लरो अदु पोतु चंगचलक तारदी अदु पोतु नन नंगोन हेंग प्रोड्यूस तोर कदुनि अदुना सिगी पोतु स्मार्ट इन्वेस्टमेंट किदन खंगबि हाबदि सेरान तोर मफम द इन्वेस्ट तो हमति राइट मफम द इन्वेस्ट तो इशाने सादे इन्वेस्ट तो इशागी नॉलेज से इन्वेस्ट तो इशागी बिजनेस से इन्वेस्ट तो लास्ट दी अदुगी पोतु नंगोन द ग्रोथ क्या पोरकनी हाबजे मतम चुकन लास्ट दी अदुगी पोतु नंगोन द ग्रोथ क्या पोरकनी हाबजे मतम चुकन जिंगो या अदु केम तौद्रगदि ग्रोथ छु लाओय हाने पोजीशन दम लेनी अदे युसुम हंदा सतकनी अदुना सिगी मिस्टेक मरी से सुंतौ तो बिगन तसेंगना लाइफ ते इनकम स्ट्रीम हेंगरन के बिजनेस बिल्ड तोरके चौखलके हाई तारदी सिगी मिस्टेक मरी से नांथोना होना बिरो वन बाय वन हाइबदि सिदे इसे सेके आई सेकेंड की मिस्टेक से नहीं तौरी पोसे नांथोना होना बिरो थर्ड की मिस्टेक से नहीं तौरी से नांथोना होना बिरो लास्ट की मिस्टेक से नहीं से नांथोना होना बिरो फर्स्ट की मिस्टेक से नहीं तोइसे तौदना होना बिरो इशाना अदुदगी इसाना इसादा अप्लाई तौ इसादा चेंज लाहन बिरो अदुम तंदा अदुगु सिनिंग जिंग बिरो मतम चुपदा
ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯣꯂꯦꯖ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯑꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯊꯨꯕꯤꯌꯨ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯊꯨꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯍꯌꯦꯡ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯁꯨꯝ ꯊꯨꯝꯖꯤꯟꯒꯅꯤ ꯂꯥꯁꯇ ꯅꯪ ꯀꯩꯝ ꯇꯧꯕ ꯉꯝꯍꯧꯔꯣꯏ ꯂꯥꯁꯇꯗꯤ ꯌꯥꯝ ꯌꯥꯝꯖꯜꯂꯛꯄꯗꯗꯤ ꯅꯪ ꯂꯥꯁꯇ ꯑꯗꯨꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯗ ꯑꯣꯏꯔꯒ ꯇꯣꯛꯈꯤꯅꯤꯕ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯊꯨꯕꯤꯌꯨ ꯑꯗꯨꯒ ꯔꯤꯛꯁ ꯈꯤꯇꯪ ꯂꯧꯕ ꯇꯧ ꯀꯦꯜꯀꯨꯂꯦꯇꯦꯗ ꯔꯤꯛꯁ ꯂꯧꯕ ꯇꯝꯕꯤꯌꯨ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯇꯁꯦꯡꯅ ꯁꯥꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯉꯁꯤꯐꯥꯎꯗ ꯀꯥꯔ ꯑꯇꯥꯡꯕ ꯊꯧꯔꯤꯕ ꯌꯨꯝ ꯑꯆꯧꯕ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯃꯤꯅ ꯎꯕ ꯃꯇꯝꯗ ꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯂꯣꯏ ꯍꯥꯏꯅꯕ ꯉꯥꯛꯇ ꯇꯁꯦꯡꯅ ꯁꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯔꯝꯅꯤ ꯁꯤ ꯍꯥꯏꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯔꯤꯛꯁ ꯂꯧꯔꯛꯀꯅꯤ ꯄꯩꯁꯥ ꯆꯥꯎꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯅ ꯂꯥꯛꯏꯕ ꯆꯍꯤ ꯃꯌꯥꯝꯁꯤꯗ ꯀꯃꯥꯏꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯏꯁꯥꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ